Imphal West District Manung Chana Laiba Kurkulgi Mandop Yumfom the Ladiba Relief Camp to Ladiba Lanjan Narakliba Imung Singda Relief Camp Asipusena Riba Coordinator na Pazada Bawahi Watasinare Hibagi Wahodage Koisau Narva Lanjan Naraktuna Ladiba Singna Relief Camp Taduktuna Masamasagi Yumda Hanjan Hanbiro Haiduna Nupiangang Yauna Imphal West DC Office Mamangda YAREKTUNA CHANGSINKHRE Thaudok asigi matangda lanjan narakliba singi manungdagi malem nganbana phongdorakpada lamdam asida haukiba English ngani kunhumdoi me ahumdagi Manipur da thorakliba kanglup anigi lan asina maramoiraga lanjan naraktuna awana kaya khangdi chahi ani hena relief camp ta leiraklaba imung singda amuk onsinduna tabada nungaitaba wahi wata kaya sizinarapa haibasi yamna laibak thibani asumna laigada boirabadi makhoi relief camp ta laibaki mathau tadre mayum da oina hanjinjaragi haina khongjang asi sangsilakhibani haki Thaudok asigi matangda ngasi Imphal West DC office ki official sing amadi lanjen narakliba imung singna ayukta unaduna wari sanaraba matung official singi maikai athubada solution ama puraknaba honagani haibagi thazabadi pirakle adumakpu lenga ke maikai dagi su relief camp asida leiriba lanjen narakliba mioi sing asina thengnariba khudongcha daba sing asige khanbiraga athuba matamda masa masagi yumda hanjinnaba sinbiyu aduna trabadi lanjen naraktuna leiriba imung singna makhal kayagi khongjang sangsilakpa yai hainasu pendaba wafam kaya phongdorakli Imphal relief camp sibu pubiriba coordinator sina lairiba koigi inmate mayam sida wahi wata mina ahalaman sina tabada nuaitaba ka henba wahi wata sizinaraga na kholakpa tawdi ngarang si koi relief camp da problem thokpadagi khosaunarba mayam si phada bangam da badagi sidai koi Imphal West DC gate sida koi ngarang ahingdagi sidai koi tumba chaba ngang mayam yaw ga sidai koi lejabani koi office ki side tagi yaribam bukai dum solution puraknaba loin tawje khosen tasengna koi noji pamjari sidi koi relief camp da lai se sahi ani enjalabani ada sahi ani helaba sibogda sum sarkar na amma muhai adegi di amma na amma muhai sumain tawa koi se sum amma na namdabi yum phange leite yum phange mai ta cha kharga sukam wana seleng ai sida amma na jumung tosar tawi amma na jumung tosar tum mayam se koi tasengna khangwa ngamdre yengbasu koi tasengna ngamjadre aduna yaragadi athum matamda laifam koi gi sapramina sida sangba yanabagi koi gi Paliba koi central government hojik government sing sina anna hona biduna athu matam da koi gi sangmam sidi yana ba sinbiu